ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏ ꯍꯥꯞꯄꯦ ꯏꯁꯤꯡ ꯆꯥꯎꯔꯦ ꯈꯨꯠꯁꯦꯝ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯑꯗꯨ ꯀꯟꯅ ꯆꯨꯒꯅꯤ ꯅꯣꯡ ꯑꯗꯨ ꯈꯥꯛꯀꯅꯤ ꯑꯗꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨ ꯁꯤꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯗꯅ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤꯕ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯒ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯃꯇꯝ ꯑꯃ ꯑꯗꯨ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯇꯧꯏ ꯃꯅꯤꯄꯨꯔ ꯅꯣꯡ ꯑꯁꯨꯛꯀꯤ ꯆꯥꯡ ꯇꯥꯒꯅꯤ ꯑꯗꯨꯗ ꯆꯨꯔꯣꯏ ꯑꯗꯨ ꯆꯨꯒꯅꯤ ꯍꯥꯏ ꯂꯩ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯇꯨꯔꯦꯟꯁꯤꯡꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯀꯦꯁꯃꯦꯟ ꯍꯥꯏꯕ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯌꯥꯝꯅ ꯁꯨꯛꯅ ꯍꯧꯔ ꯃꯇꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯇꯧꯅ ꯂꯣꯏ ꯌꯥꯟꯊꯠꯇꯅ ꯑꯗꯨ ꯄꯣꯄꯤ ꯊꯥꯕ ꯁꯤꯟꯈ꯭ꯔꯦꯕ ꯅꯣꯡꯅ ꯀꯟꯅ ꯖꯝ ꯆꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯩꯈꯣꯏꯒꯤ ꯀꯦꯁꯃꯦꯟꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯃꯌꯥꯝꯗꯨꯅ ꯃꯔꯥꯗꯨꯅ ꯏꯁꯤꯡ ꯒꯦꯂꯣꯟ ꯃꯤꯂꯟ ꯑꯗꯨ ꯆꯨꯞꯁꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯊꯝꯃꯀꯥꯟꯗ ꯈꯔ ꯇꯥꯔꯛꯄꯗꯨꯅ ꯏꯁꯤꯡꯁꯤ ꯆꯥꯡ ꯅꯥꯏꯅ ꯃꯥꯒꯤ ꯑꯗꯨꯝ ꯆꯦꯜꯍꯜꯂꯦꯕ ꯑꯗ ꯑꯩꯈꯣꯏ ꯂꯩꯅꯤ ꯁꯤꯖꯟꯕꯗꯨ ꯏꯁꯤꯡ ꯆꯪꯕ ꯃꯇꯝꯗꯁꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯔꯛꯄꯗꯤ ꯀꯨꯝꯕꯤ ꯀꯔꯦꯟ ꯍꯥꯏꯗꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯏꯁꯤꯡ ꯀꯪꯉꯝꯗꯦ ꯅꯃꯨꯟ ꯇꯨꯔꯦꯟ ꯏꯁꯤꯡ ꯀꯪꯉꯝꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯂꯩꯔ ꯑꯐꯕ ꯂꯩꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯆꯤꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯩꯉꯥꯛꯂꯣꯏꯒꯤ ꯃꯃꯥꯡꯗ ꯁꯔꯀꯥꯔ ꯃꯃꯥꯡꯁꯤꯡꯗ ꯇꯨꯔꯦꯟ ꯃꯔꯨ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯀꯟꯕꯒꯤ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯩ ꯂꯩꯕ ꯂꯣꯏ ꯂꯩꯔꯒꯁꯨ ꯀꯣ ꯃꯣꯏꯅ ꯈꯪꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯆꯤꯡ MLA ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯤꯡ ꯑꯃ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯆꯪꯗꯔꯤꯕ ꯆꯤꯡꯃꯥꯏ ꯑꯃ ꯇꯦꯟꯊꯣꯛꯄ ꯃꯇꯝꯗ ꯂꯥꯟꯅ ꯂꯤꯒꯦꯂꯥꯏꯁ ꯇꯧꯗꯨꯅ ꯀꯩ ꯄꯣꯄꯤ ꯊꯥꯔꯛꯄ ꯃꯇꯝꯗ MLA ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗꯦ ꯂꯣ ꯃꯦꯀꯔ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯤꯡ ꯀꯩꯅꯣ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯨ ꯃꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒꯤꯗꯤ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯁꯦ ꯂꯣꯏꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤꯗꯤ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯏꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯂꯩꯇ꯭ꯔꯕꯅꯤ나 ꯁꯣꯏꯜ 이로전 하나 거기 징기 레박도 루 전달해나 전달하거나 아촌도 뿡 한번 농 따보더라 촌다 뿡 한번 놈들이 로다 박지 바로 럭 지금 징지 전달을 보내고 그래서 우리 시라 와들이 소사이티 파면 아티티티 로리바 매am 뿌나막시나 기엔드기 매야데 파우드라 실바 마기 투렌도 투렌 콩ung 그도리 투렌기 롱노 바나 까노 피움도 레이리 투렌 콩ung 텐젤락 보죠 싱도이 롱노 만기 아촌마 매am도 샘진드르가 레이로이 아레 아코이 미웨브라 그도위 투렌 롱노 만드라 코이나 레틴 사진가니 옥로 심도 여럽가니 마나 마심 타질락가니 아레기 좀 사질락가니 라가 아도나 람 kop줄락가니 turin la sikari no sing ya buri min sing ya ko thawai ni ko ai ba ji yaw dona loina suma mayam tawoi do mayam se tawchil lak pai mayam ri sing jore ai turin turban ji chaw bu jina moi de kutak ten chaw ri chana ra se lak sing chadrak pai na man nang khai ma pham thirak pai ne nang ha thebe si mak da mu malayam da leira ba khoi gi leira ba ji ba pa ma mayam pur ma ba ko ji loi le pham thoi ya ba loi ma ko mayum ma sa mayum leina ba do ising gi di mayum ma ko leira tre ya ha bi माले अखोई मणिपुर अखोई वाइट लाइन है पाट मैम पुलिसिंग तुम मैम सिंगे सिमी साबरी मैया हेन लेरमी हलाइनी लोकसिपा खुदपा थोबीपा खुदुमपा लोकतापा पुमेन पाट था पाट अदगी हंगांग पाट कनगा कुम्बिरी यारेम पाकी कुम्बिरी कना हाई को जारेम पाट क लेयुम पाट सि पाट नक्तने लफेन पाट कनगा पुरों पाट हाइबसे पुरों पाट सि पुरों मजु उसिक नेबा उसिक से तार ला पुरों पाट लेनेबा सि सिंग नक्तने सि लेरमी नेबा अदुना नोंग तारग चलक बतम दे माइ मागी मजु मिम ले सा चेन तुंगरे तुंगाला मयुम दा हाला तुंबग नुंगाय लेजेयेबा अदुगी मगा मागी इसिंगी ओरबा मयुम मकोन मैम दु लेरतमिना तुरेन तुरबान ताछले ने ताफमदुदा पाथोरे मैमतमिना निंगाइरे ए लेकाई दा टाटा गाड़ी चप्प चलबा मैम दु लेरतु हुई लम खोजनबगी रिक्शो चप्प चलतरे अदुगी मैम दुगी ले इसिंग चेन मैम दु लेबदगी युमलक ते चेंचलगा ने को थुमजनबगी अमनेबा मच कराई ममांगनो चाखुटलबा हुजिकी ओरबा कोई मॉडर्न एज वाइज ओरबा कोई मिमिरोन जिदनी आई हाइजे तुमबदा इंग्लिश ता मंगमंगबा हा इसे बाउरी इंग्लिश ता साबा हिंदी रे साबा नुंगाइरबा मतम असिदा कोइना सिंग पाट तुरे सिंग मौसा करिनो हाइबि कम खंगदना कोना हिंगेबा अदुरि हुजि इम्फाल तुरेन फाउन सेलबा नमुन तुरेन से अरा मनी मयाने चलबि हुगी तुरेन ओललिसे अंगांग उरगे कोना 1960 अदाय मतम अदाय बोदा सि कनो सेले ही कारी हिलाए ना पोसे पुखले बना मचिंग सिंगुट के लेने को सि अचोंब वाटर रूट दम ओइना लेरमे बको हुजि लमुन तुरेन का दरे हुगी कोम ओले सोआइ तौबनी सोआइ तौबि दे हदक जिंग नो हदक सि ऑफ सीजन मतम सिरन नो कनेक चुब चांग चुसलक क्लाइमेट चेंज ओरे को आइंगा सागी बौसाइ खन कारे नो चुरक कन चुरे हांगरे सि लेरिमलेबो सि लोन मापन क्वेश्चन मणिपुरी ने मौसागी जिंग फदर लेरिमनि मिगना आइंगा सागनागी
Manipur la rumba la kuin jai chet kuti gula halua di sidi thangan bazar pongla bazar kan dori man lai mai moi moi lai sidi halua di Manipur sidi itu tari da thogon mani na ing ju ing de sa sa da ba nu si ra ba mi ke lai da khoi lam amani mi ri ba che do sidi jinu na pa ko thor e ba si jingu karai mamang da matam sigi miron si mamang da matam sigi akhang lai ro mayam sigi mamang da ko thor e matam digi lai ga ko thor e ba adon ho ji hadak ti nu tek da suruh ko matam dagi di thumme yengu wangoi ge du kai ri ba mayam na loi mak adon ju na hudrom adagi mang par ka ke mayam sing patra kana mi gi lo pari kya da bak samor sing thumjil lai re adagi mi gi naharon mayam pur ba kanser rambi gi nga jok sa puki taw jura kana adu puki nga phar kana masa sem ni ba chu sem ni yum kai taw jugani hana asa saung le ba chahi magi phobot adu karaga isi taw ni halai ram du ching loi na phok sar bem tu thung re ho thung re ba se si yung adu batam chana khoi sangman khau to batam turen torban pain tawri water borum je turen torat pubang ngam dori bra kai taw le ge ba la kai khoi emele ju hai ge ba emele sing ma gi kun ma gi kendra phau chi le ba lambi bo sa khang da ba adagi turen phau kari turen no khang da ba turen le re kai to na khang da jing ga da ne ba primary health center am kai doctor kya lai ri infrastructure re ba khang ngam da ba moi aju ma sing yam da gi na tra ba adu khu turen torban kai ra da media da ngang nu wa ne matam jana man ana bale ga di matam jani phan turen do irin turen kongbu turen lamun turen adagi Manipur river khat lai jana adagi mi ge adu bok kari no si hai bo khang mangam da lai be di moi no shodi tro adu purumak akhoni MLA khali bo thadra apa MLA khan ji turen masak khang ba ai hai je pat masak khang ba turen na kai no pa na kari no mama le bak dusi bom masak khang ba mi la rum manate khoi di lu maker ni legislator ni tungi physics chen me khan ngam do akwa khan ba tai ba adu ho ti yeng du sob na su khoi ge lamlai kendri gi leida loi mak thum na chonda khoi gi sabung ko kono ko atoi sabung ko du ba lam loi mak si lo pari lu chori li hong gi bathak thum me hai de adagi si gi kangu chingjon gi sabam lokol loi mak lok tak pat oi re adu long bi ni bakok du kut ha pa ga khang ye ba adu di ising ni haira batam dur gi di JCB thojale mayam thojale ga ising du thing na ho de si ju pa ba ma ne ba apa mayam gi apun ba thongna ding ge du un i ba ko adu batam MLA la ga jeng ai ne ba de ya la ba MLA la turen torban ka du ko le an mari de ba ching da water resource ka cham rang jeng min na ni mayam ka du ri han le kai club ke mayam bi min na ni adu chamjin nang ni ma ko ta ho ni taw de ba ko sini akhoi ne yan noi the de ge na yan noi hai bi ba na ising chawre kumai jumbai sai kumai hai bim da khoi ge lai re ba turen de mi tok thre kumai drak cha ba taw le mi kumai ngak te ne ba di how to control how to set ba ba tong to ka du de ge hai ba khang re ba ko adra mi ne kan na ware nge nga pa tho ing to ba tam dra ga kumai yeng sa la ga ma ama mela do no kumai yeng don mi lambi do traffic jam oi re ba kan i lo khoi si da hai ji mi ne war phar phar chung le ba tom ne ma trak a ha ba ga ma si doctor pusing ye ma accident la hai ma tabra ji ye ga le bi phim de lai re ba ni sing chaw ko mai la ti jing bi ga no sing chaw ko mai ro ha jing ge ga no ga to ko ti ga chalo ticket ga samudra pa ne ye go andam man de ga chalo ada ti samudra pa ne chal jing ro ba sing jam chaw jing ga na adu de si awa na da mi ne ti teng khan na lambi ma tai da ba thum da de li ke ma ha ga da lai ri ha asodana loi mai kang thon tok thok re ai lo pari kya mang re nga ge pham kya mang re yengol kya thung re ngona ma sing kya thung re na da ba ku da pai lai ri ba adu di sei da awa ba happy wa do ngai ba ha pu bi phim da lai re ba ku mai go bi ga no adu ngarang ke khoi ge ga no ge khoi ge mayam phang ge honorable MLA khoi cha ibung ko Robindro na hai ba do ai janingi ma janang ma ti mayam pon ma da ri mi lai do mong da ge do mateng wana jum thing ba yo wi ram ba thingai ba lupa mam thade bi ma ga su ko akhoi adu mayam mateng oi ga dam nai ba adu mai chum me ba punum pangan ne ai ba do adu ju honorable MLA hai do ai yam da ai phigau sa lo jari adu mayam pon ma khoi pateng pang me na se asa tarag se chuna khoi ding thong nai hai ba do adu ga muk su MLA sing hai ba tarag de MLA mamam na magi assembly segment do miyeng sangmang ngamagani adugi na magi adugi doctor mana MLA ona maje bot pre lakhi bane ba adu MLA sina masagi sumang sipangam da ba masagi adu kaduri haibo ngam da ba magi kendra dur kyam dai ge sanore kyam dai ri khusa haiba kyam dai ri below poverty line ba bakhara kya lai ri ha laga thabuk tobna kya no PhD doctor lare sang kya lai ri sarkari school na kya lai ri lambi ji kai ki cheli deshan phai phau ri bra ai pha road dai ri bra lambi phim kai dori
ꯀꯔꯤꯝꯇ ꯌꯦꯡꯉꯣꯏꯌꯦꯕ ꯃꯣꯏ ꯑꯌꯥꯝꯕ ꯌꯦꯡꯉꯣꯏꯌꯦꯕ ꯑꯗꯨ ꯃꯥꯅ ꯂꯣꯏ ꯁꯦꯝꯗꯣꯛꯂꯣ ꯅꯠꯇꯦꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟ ꯐꯟ ꯄꯤꯔꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟ ꯐꯟꯗ ꯀꯥꯏ ꯁꯤꯖꯤꯟꯅꯔꯤ ꯈꯣꯠꯂꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯅꯦꯕ ꯍꯥꯏꯁꯦ ꯇꯣꯂꯣꯞ ꯆꯥꯔꯤꯅꯦꯕ ꯃꯌꯥꯝ ꯇꯣꯂꯣꯞ ꯆꯥ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯡ ꯃꯌꯥꯝ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯃꯔꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯑꯩꯗꯤ RTI ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯗꯅꯦ ꯃꯇꯦꯡ ꯂꯧ ꯇꯥꯕꯤꯌꯨ MLAꯁꯤꯡꯗ ꯊꯥꯗꯈꯤꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟ ꯐꯟꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕꯗꯣ ꯐꯖꯅ ꯄꯨꯊꯣꯛꯄꯤꯔꯣꯅ RTI ꯊꯥꯔꯒ ꯍꯦꯛꯇ ꯊꯤꯕꯤꯌꯣꯕ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯀꯣ ꯑꯗꯨ ꯊꯥꯔꯒ ꯈꯪꯒꯅꯤ ꯑꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯤꯒꯅꯨ ꯏꯁꯤꯡ ꯆꯥꯎꯔꯒꯁꯨ ꯀꯨꯝꯍꯩ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯨ ꯑꯋꯥꯕ ꯂꯥꯛꯈꯤꯅꯤ ꯂꯩꯖꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ LMG ꯀꯥꯏꯅ ꯇꯧꯕꯗꯣ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ ꯀꯥꯏꯅꯒꯕ ꯑꯗꯨꯅ ꯊꯥꯒꯤ ꯂꯨꯄꯥ ꯑꯃꯃꯝ ꯈꯥꯏꯅꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯂꯥꯏꯌꯦꯡ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯀꯥꯟꯗ ꯃꯣꯏ ꯐꯖꯅ ꯁꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯀꯣ ꯁꯤ ꯃꯇꯦꯡ ꯑꯣꯏꯕꯤꯌꯣꯅ ꯂꯩꯀꯥꯏ ꯀ꯭ꯂꯕꯀꯤ ꯑꯣꯏꯔꯒꯁꯨꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯇꯧꯔꯒꯀꯣ WhatsApp ꯒ꯭ꯔꯨꯞꯇ ꯁꯦꯝꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯕ ꯅꯣꯏ ꯂꯥꯏꯔꯖꯁꯅꯨ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯒꯦ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯁꯤ ꯑꯗ ꯑꯩꯈꯣꯏ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯁꯦ ꯑꯩꯈꯣꯏꯅꯁꯨ ꯅꯦꯁꯅꯦꯂꯤꯖꯝꯗ ꯌꯨꯝꯐꯝ ꯑꯣꯏꯁꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯖꯥꯇꯤꯒꯤ ꯂꯟ ꯑꯣꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯂꯟ ꯀꯩꯒꯤ ꯂꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟꯅꯦꯅ ꯈꯟꯁꯤ ꯁꯔꯀꯥꯔꯒꯤ ꯂꯟꯗꯤ ꯊꯨꯒꯥꯏꯔꯁꯤ ꯃꯩ ꯊꯥꯟꯗꯣꯛꯑꯁꯤ ꯏꯁꯤꯡ ꯊꯥꯗꯣꯛꯑꯁꯤ ꯍꯥ ꯒꯥꯔꯤ ꯐꯪꯗ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯂꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯟꯅꯤ ꯍꯥꯏꯅ ꯈꯜꯂ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯃꯔꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯔꯦ ꯋꯥꯔꯦ ꯑꯗꯨꯅ ꯁꯣꯛꯈꯤꯕ ꯄꯟꯈꯤꯕ ꯑꯗꯒꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯐꯖꯅ ꯁꯔꯚꯦ ꯇꯧꯕꯤꯔꯒꯅꯦ ꯐꯖꯅ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒꯅꯦ ꯃꯔꯤ ꯂꯩꯕ ꯂꯩꯉꯥꯛꯅ ꯃꯣꯏꯗ ꯀꯝꯄꯦꯟꯁꯦꯁꯟ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯅꯝꯈꯥꯏꯔꯤꯕ ꯇꯨꯔꯦꯟ ꯈꯨꯅꯨꯡ ꯊꯤꯜꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯅ ꯇꯥꯛꯑꯦ ꯑꯗꯨꯅ ꯇꯨꯔꯦꯟꯁꯦ ꯏꯁꯤꯡꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯆꯦꯜꯂꯤꯕꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯒꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯐꯖꯅ ꯁꯦꯝꯁꯤ ꯀꯦꯁꯃꯦꯟ ꯃꯦꯔꯤꯌꯥ ꯎ ꯆꯥꯔ ꯐꯖꯅ ꯊꯥꯍꯟꯁꯤ ꯎꯆꯦꯛ ꯋꯥꯌꯥ ꯎꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯇꯦꯅꯋꯥ ꯎꯔꯛꯇ꯭ꯔꯦ ꯀ꯭ꯋꯥꯛ ꯎꯔꯛꯇ꯭ꯔꯦ ꯁꯦꯟꯗ꯭ꯔꯥꯡ ꯆꯣꯡꯒꯥ ꯎꯔꯛꯇ꯭ꯔꯦ ꯀꯅꯥꯝꯇ ꯌꯦꯛꯑꯒ ꯇꯥꯛꯇꯧ ꯉꯥꯏꯔꯛꯑꯦꯕ ꯌꯦꯛꯑꯒ ꯇꯥꯛꯇꯧꯕ ꯉꯥꯏꯔꯛꯑꯦꯕ ꯀꯅꯥꯅꯣ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯅꯦ ꯃꯤꯔꯣꯟꯁꯤꯒꯤꯗꯅꯦꯕ ꯑꯗ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯗꯤ ꯑꯐꯕ ꯃꯤꯔꯣꯟꯗꯤ ꯅꯠꯇ꯭ꯔꯦꯅꯦ ꯃꯣꯛꯁꯥꯏ ꯈꯜ ꯊꯨꯒꯥꯏꯕ ꯍꯥ ꯄꯨꯔꯥ ꯍꯦꯛꯇ ꯃꯥꯡꯍꯟꯕꯒꯤ ꯐꯤꯕꯝꯗꯤ ꯂꯥꯛꯑꯦꯕ ꯃꯍꯧꯁꯥꯅ ꯀꯔꯤꯅꯣ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯝꯗ꯭ꯔꯦꯕ ꯃꯨꯟꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯟ ꯈꯪꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯏꯁꯤꯡ ꯊꯛꯆꯒꯦ ꯈꯧꯔꯥꯒꯦ ꯍꯥꯏꯅ ꯏꯁꯤꯡꯒꯤ ꯀꯥꯏ ꯂꯥꯛꯏꯅꯣꯕ ꯁꯥꯏꯟꯇꯤꯁ ꯑꯗꯨꯝ ꯆꯥꯎꯈꯠꯂꯒ ꯍꯧꯖꯤꯛꯕꯨ ꯐꯧ ꯃꯔꯨꯝ ꯁꯥꯍꯤꯕ꯭ꯔꯕ ꯂꯩꯕꯥꯛ ꯉꯝꯕ꯭ꯔꯕ ꯑꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕꯗ ꯏꯁꯤꯡ ꯄꯤꯗꯧꯔꯤꯕꯁꯤ ꯀꯥꯏ ꯄꯤꯔꯛꯏꯅꯣ ꯍꯥꯏꯕꯁꯤꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯇꯝꯃꯨꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ PhDꯅꯤ ꯀꯥꯏꯅ ꯗꯥꯛꯇꯔ ꯗꯤꯒ꯭ꯔꯤꯅꯤ ꯀꯥꯏꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯕ ꯃꯌꯥꯝ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯃꯍꯧꯁꯥꯒꯤ ꯈꯟ ꯀꯥꯏꯗꯅꯕꯀꯣ ꯐꯖꯅ ꯑꯩꯈꯣꯏ ꯊꯝꯁꯤ ꯊꯥꯈꯤꯕ ꯎ ꯆꯥꯔ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯗꯒꯤ ꯑꯉꯝ ꯑꯊꯣꯛ ꯃꯌꯥꯝꯅ ꯇꯥꯏꯒ ꯄꯨꯜꯂꯀꯥꯟꯗ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯂꯀꯥꯟꯗ ꯄꯦꯔꯦ ꯀꯥꯞꯄꯒ ꯊꯥꯈꯤꯕ ꯎ ꯆꯥꯔꯗꯣ ꯕꯟ ꯃꯍꯣꯠꯁꯣꯞꯇꯒ ꯑꯗꯒꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯗ ꯊꯥꯈꯤꯕꯗꯣ ꯍꯧꯗꯗꯅ ꯀꯪꯗꯅ ꯃꯥꯡꯕ ꯃꯌꯥꯝꯗꯣ ꯃꯥꯡꯍꯟꯒꯨꯝꯁꯤ ꯏꯆꯥ ꯄꯣꯛꯒꯤ ꯐꯖꯅ ꯁꯦꯝꯁꯤ ꯑꯩꯅ ꯂꯧ ꯎꯔꯗꯤ ꯀꯔꯤ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯣꯡ ꯇꯥꯗ ꯁꯣꯏꯕꯅꯤ ꯑꯩ ꯏꯆꯥꯕꯨ ꯑꯗꯩ ꯃꯥꯡꯉꯦꯕ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯄꯣꯛꯀꯤ ꯏꯅꯤꯡ ꯅꯨꯄꯤ ꯄꯣꯛꯀꯤ ꯏꯅꯤꯡ ꯐꯍꯟꯒꯦ ꯍꯥꯏꯕ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯇꯩ ꯃꯌꯥꯝ ꯃꯔꯩꯕꯥꯛ ꯑꯉꯥꯡ ꯃꯌꯥꯝ ꯊꯥꯈꯤꯕ ꯎ ꯆꯥꯔ ꯃꯌꯥꯝꯗꯣ ꯍꯤꯡꯍꯜꯂꯒꯅꯦ ꯆꯥꯅꯕ ꯍꯥꯔ ꯍꯥꯞꯄꯤꯌꯨ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯌꯨ ꯑꯗꯩ ꯉꯥꯛꯊꯣꯛꯅꯕ ꯃꯣꯏꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕꯤꯗꯅ ꯇꯧꯕꯤꯌꯨ ꯏꯆꯥ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯌꯨ ꯊꯛꯑꯝꯗꯔꯒ ꯒꯤꯂꯥꯁꯁꯦ ꯆꯥꯝꯊꯣꯛꯇꯅ ꯌꯦꯟꯒ ꯉꯧꯗꯅꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯥꯕ ꯑꯃ ꯊꯝꯕꯗꯣ ꯇꯧꯁꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯃꯔꯨ ꯀꯣꯛꯑꯦ ꯂꯥꯡꯒꯣꯜ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯃꯥꯡꯗ ꯀꯣꯛꯏꯕꯅꯤ ꯍꯩꯉꯥꯡ ꯀꯩꯗꯧꯔꯤ ꯂꯣꯏꯅꯃꯛ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯃꯌꯥꯝꯁꯤ ꯃꯔꯨ ꯀꯣꯛꯑꯕꯅꯤ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯇꯥꯏ ꯄꯨꯟꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯃꯥꯡꯗ ꯃꯔꯩꯕꯥꯛꯅꯤꯡꯕ ꯃꯃꯥꯡꯗ ꯀꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯗꯨꯅ ꯅꯨꯡꯁꯤꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯧꯁꯥ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯑꯩꯈꯣꯏꯕꯨꯅꯦ ꯃꯣꯏꯒꯤ ꯃꯄꯤꯗꯨ ꯇꯥꯔꯛꯄꯗ ꯋꯥꯔꯤꯁꯤ ꯀꯞꯄꯗꯣ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤ ꯇꯧꯕ ꯐꯨꯕꯤꯕ ꯎꯞꯇ ꯂꯩꯕꯤꯕ ꯌꯥꯊꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯗꯤ ꯀꯞꯄꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯅꯅꯦ ꯅꯨꯡꯂꯤꯛ ꯑꯣꯏꯔꯒ ꯏꯁꯤꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯩꯔꯕ ꯑꯩ ꯍꯥꯏꯗꯣ ꯃꯪꯕ ꯏꯪꯂꯤꯁꯇ ꯃꯪꯉꯕ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯦꯗꯅ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯈꯔ ꯃꯥꯃꯤ ꯕꯥꯕꯤ ꯗꯦꯗꯤ ꯍꯥꯏ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯀꯥꯏꯅ ꯏꯄꯣꯛ ꯅꯨꯃꯤꯠꯀꯗꯣ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯀꯥꯏꯅ ꯇꯧꯔꯒ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯀꯥꯏꯅ ꯇꯧꯔꯒ ꯃꯤꯔꯣꯟ ꯑꯃ ꯂꯣꯏ ꯉꯥꯡꯅꯕ ꯃꯌꯥꯝꯗꯣ ꯃꯤꯔꯣꯟꯅ ꯉꯥꯡꯗꯅ ꯂꯩꯔꯕ ꯕꯥꯕꯤ ꯀꯥꯏꯅ ꯏꯇꯩꯃꯥ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃꯀꯣ ꯏꯃꯥ ꯏꯄꯥ ꯀꯥꯏꯅ ꯏꯄꯜ ꯏꯟꯗꯣꯜ ꯏꯅꯦ ꯏꯒꯤ ꯃꯔꯤꯒꯗꯣ ꯀꯥꯎꯊꯣꯛꯇꯅ ꯇꯧꯈꯤꯕꯗꯣ ꯇꯧꯔꯣꯕ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯇꯨ ꯌꯨꯗ ꯉꯥꯎꯗꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯌꯨꯇꯨꯕꯗ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯁꯤ ꯅꯦꯆꯔꯅ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯠꯀꯤ ꯄꯤꯅꯤꯀꯣ ꯃꯤꯠꯀꯤ ꯄꯤꯁꯤꯅꯅꯦ ꯃꯣꯏꯅ ꯀꯞꯇꯅ ꯑꯣꯏꯅꯅꯤꯀꯣ ꯑꯩꯕꯨ ꯅꯣꯏꯕꯗ ꯃꯃꯥꯗꯨ ꯁꯨꯝ ꯁꯨꯝꯕꯗꯤ ꯌꯥꯒꯗ꯭ꯔꯦꯅꯦ
이마네 이마도 숨을 양들아 이마도 그 동들아 이마 좀 혼가 되네 아니 그게 밑에 비네 그 동네 이시 강비우 아들아 이사옥 독과 매한 뿐만이 아와봐 아코이 마션 마땡 방면시 구베이 연금대 신정 구베이 연비금시 거 아주마나 아이 탐색이 아다 아코이 아mat더니 하이베세 아코이 아mat더니 아코이 아와봐 마기 매한 뿐만나 마땡 방나시 아다 동대수 수반에 톡되는 바 내서부 누시시 목사이 칸투와이 금시 아코이 샘진시 타기 우파미 매한 하운시 아르기 징파토렌 아르기 매한 뿌럭 틱다 거기 밭 매한 뭐고 뿌럭 아코이 샘비드나 동시 묵시대로 와게 히부 동드나 록탁 빠땅 가는 걸 나오고 하는가 록탁 빠실 거리노 가는가 이루는데 kum자게 하게 나데 이래고 묵시바 매함을 레이만 바 이린도 니와리 목사이래 한테 땡기 두렌 땡벌 레미리 농고부 사리까 묵두레 레나시 하다 오 이자도 이도리 야우금주로 해나 그저 담미시디 사우지 뿌르막 원막 토로니 마다 저기 두렌 땡버기 누토로 마 후지트 거리노 마사이 와이버 스능데 마카기 중이나 간들 레는 날라도 스능데 아주 심하게 피임들 레베도 똑시 아주나 거의 목사이 칸까지 되고 해내는 와가니 아주 내셔기 밑에 비네 그거 시에 그나 와리 이락나 리브세 하이버세 거의 탐색